Jiribam district THOKLIBA TANGDU LEITADABA ASINA MARAM OIRAGA LANJENARAKTUNA multi super complex indoor hall CHINGDONG LEIKAI upper primary school SOROK ATINGBI high school AMADI children home HARINAGAR relief camp Leiriba Meeoi Chatuka Humputaru Rom Asigi Awat Apakaya Leire HAIRI Hiram Asiga Mari Lena multi super complex indoor hall relief camp Leiba H Gorbadhon Kauba Meeoi Man Hai Mari Lena Singna relief camp sing Asida Leiriba Miyam gi Mathau Taba Polam Karamakai Pirak Labasu Maduna Konaba Ngamdabadagi, Achobu Kudung Chadaba Amamayoknari, Miyam Asigi Konanaba relief material sing PBU Amadi, Awaba sing Asikok Hanbu Haiki, Nakalamaronda, relief camp Asimakta Laibi Moirang Temra Seko Binupiaman Hai, Kuki Kulai Piba sing the Yum Kaipum Namang Mai Tadoki Badagi, relief camp Asida Sangza from Lautuna Labani, Masida Punchi Super Labor Yaroi the Bamaramna, Masamasagi Yum the Hanjinduna Labangam Naba, Matik Saba security PBU Amadi, Kuki Kulai Piba sing the Mang Tak Hankraba Yum Kai sing Asi. Semjin bada mating pangbiu haiki panba yabadi hauju hawbada kuki khulai paiba singna lamtai khunong da yum nifu taret modupur amasong narayanpur da yum kuntraga humdoi butang khal da yum ahum amadi leisabi tol da yum ani puna yum marufuga manga mai thadokhrei yum sing asidagi mioi chaniga kuntra taret lanjenaraktuna multi super complex indoor hall relief camp ta sangjafam loduna leibani masigi manungda nupa marfu humdoi ni aduga nupina chamaga yankhai tare ni Nupi sing asigi manungda apikpa macha chenbi mama ani amadi naupuri bi nupi ahum yauri amaromda Chingdong LEIKAI upper primary school relief camp ta mongbung amasung butang khaldagi punamioi chamaga marfu leidi masigi manungda nupa kunga taret nupi humputara nipan amasung angang humputara mangani sorok atingbi high school relief camp ta haujik punamioi chamaga tara taret leidi masigi manungda nupa taraga manga nupi yankhai mathoi amadi angang yankhai mathoi ni masigi mathakta children home HARINAGAR relief camp ta punamioi chamaga kuntrani thoi jangjafam loduna leiribani masigi manungda nupa kunga mathoi nupi humpuga taret amadi angang ni fuga marini Nanang nahan ta muk akoigi bekra circle da Jiribam gi bekra circle da lamtai khuno gi khunja tumna chaki badagi aiba morbung khunja seju jiba hingna bedamukta nanthok tana chenarakpani adugi mathakta Ojik butang kan dagi chu akoigi imai ben kaya ama angang sing pu dana chelakna akoi sida leibiri tangai phadana haibada akoigi LEIKAI Jiribam gi machi maya da leiriba khunja sing asina awaba taribasi Leibaga Sigi Lamdam Sigi Manipur Sarkar ki aikoigi security sing matik cha security matik cha da maram oiraga hariba awabasi tabani hoi da thogdok ngakani haina hainingi aigi mota aduga asiguma thogdok asi thoktana bidamakta sarkarna ming changbina bidamakta aigi maigai da ki press media ki thongda anna ningsingjari NGO kyana koi mapam sila le simateng pangmi se akoi awat palai bajana akoi gi mapam habuga akoi handana akoi gi leiba pami aduna lengang na atuba matamda mieng changbiduna akoi gi jumkai mang giba sinse anjandina ba atuba matamda hona biu akoi gi mapam masida akoi gi ngasen jumkai sakiba mang gi takse akoi gi honorable sem nasu lakuna jembigani jembigani hai nasu akoi kadai adun atuba matamda honorable sem na lapiguna jembiguna akoi gi mang tai ba sinse atuba matamda jembiguna ba hai na akoi na media thongda akoi na haijari